Tangjeng Ningthou Flowers School TNFS ki Chahigi Leptana Pangthokpa Parents Day Celebration ki THOURAM ngasi THOUBAL KIYAM SIPHAI da LEIBA School asigi campus ta Pangthokkhre THOURAM aduda MP Lok Sabha Dr. Angomsa Bimol Akoizam School Committee ki President Soren Sangbam Kamesan Social Worker Yumnam Avas Sandra Amadi SS Career Solution ki Managing Director Sanjanbam Silomi Devina Thoiba Mitung Singoina Saruyaki Mairoi Singi Tongan ba Cultural Show Kaya Suut ki Bathauram Maduda Thoiba Mitung ki Warol Piraduna MP Bimol Akoizam Nahai Mairoi Amagi Punsi Habisi Oza Singamadi Mama Mapa Oiriba Sing Anina Turel gi Torban Amagum Ngaktuna Chaliba Punsini Makoibu Mai Pakhan ba Habisi Mama Mapa Amadi Oja Singi Chawarba Thaudang Lei Adubu Masana Honabadi Lepayade manipur da fashion amagum chanarak leba tuition chatpagi system kupna nainaba matam oire system asi mapan lamda kaya ude masida school sing asigi asoiba kari leibage natraga mairoi singi asoiba na kari no haibadu yengsinba tangai fadre haba wafam thamki aduna ninga sa IS thaba ama thaba da akoi school tamini da 3rd division phawba 2nd division phawba na koi ro yani ngai le mai gi mafam matam du gina ai sai ko na yeng jam dai hai si aina BA tamingai du da aina 12 tamai ba ma tu yang ching khene kai no da aina chang mo environment du da aina ek pam chu ba thok ba bum su le 2nd division phawba in a BA or kan the first class distinction from a punatam kan the aina pamsa ba mafam da leiruba environment aduna pitorak pa hairaga so koina kaw dis ma bu groom tawba kamai tawdana masibu akhare lei thaba bu mani sara fa ba ma pure hairaga ni intunga na groom tawri sing chai bidra de ma tawna di kana su pambi di su pa Pana maru favor so. Aduna mioi bagi punsis. Aduna masih semak pada. Ozaga ada kari kedari noise. Masih ki communication je mathau kai hai na tong la ile ba ma teacher parent meeting like those.